Akasvani Imphal Ngangom Kiran Pau Pajari Ahan Badamaru Pau Manipur Sungasi Malemgi Imalongi Numit Palan Tauram Paksana Pangtok Naki Manipur Mahusagi Chanarakpa Lamtagi Ahan Batang Jinumit Kisaroi Kangbu Torum Nasi Pangtok Nakre Rajagi Mantri Mandal Southuk Nabagi Matang da Khanarunaba Mukhyamantri Yumnam Khyamchan Singh Asinungtil New Delhi Gedamak Imphal Thadokre Kendra ki Hanagi Mapan Thorum Rajya Mantri Dr. Rajkumar Ranjan Singh Hairi Tangdu Laitaba Manipur mo ohina bagidamak asengba achumba electoral roll yamnamak tangai fadi amashung Griha Mantri Amit Shah na hairi sahi asigi March 13 phawgi manungda lebak asidagi next light chingmaru phangna mutatlagani Malemgi atai mafam singaloina na Manipur sungasi Malemgi Imalongi Numit Palan Thorum Pangthok Nakre Palan Thorum asigi kumsi sahi gi hiramna Youth Voices on Multilingual Education haibishini Research Forum Manipur Reform Sinduna Malemgi Imalongi Numit Palan Thorum Imphal gi GP Women's College ta Pangthokki Thormadu Wangang Wada Manipur Sarkar gi Language Planning and Implementation gi Director Laishram Radhakanta na hai Rajagi Language Planning and Implementation na Manipuri lol choknaba amadi mipum tingna khanghanabagi pandamda class 1 dagi horaga 10 phawgi school syllabus sing Manipuri lol da handokpagi thabak loisilakli masina lamnamsigi horakliba mahiroi singda Manipuri lol buningthina khanghanbada mateng oiragani mahana hai imalonda mahi masing tamba haibasina tamliba syllabus adu hena mamut tana khangmangami maramaduna lamdamsigi mipum khudimakna Manipuri lolbu hena chokut hanabu hanabada achobu thodang lominaba naba apil tawki Thaurum mapugi warolda reform gi president wariba professor Shesh Ibhol Mitaina NEP lisingani kunda imalonda larik tamnabugi wafam yauri haina fongdoki masiga loinana ngasiga sakolaba artificial intelligence ki matamasida Manipuri lol hena chokut handuna Manipur gi mapanda lariba miyosingda lol asi hena khanghanbagi tangai fadaba laire mahakna hai technology ki oiba akiba abada lani ta saida ai koisu tunda lekondena masiga iroida chatinga dei apu taagani mukhnde adna koigi language planning and development chena so between language which enhances sigata ai koigi rule the integrate tokaba in aiba monga dadagi madu project e koigi lokdeni Ngasigi Thormaduda Akasvani Imphal gi Assistant Director News Thokchom Jogendrajitna anganma matamdagi Manipur gi media da mitai lon sizinabana mityang ama haibasigi matangda akhanaba warol piki Thormaduda GP Women's College ki Principal Professor Longjam Rajan amadi lol gi lamda khang hairaba miyoy kaya saruk yaki Sahitya Thaupanglupna Sinduna Malemgi Imalongi Namit Thorum Imphal Kaishampat Laiba State Central Library gi Auditorium da Pangthoki Thormaduda Akasvani Imphal gi Hanagi Program Executive Ashoso Kholida Khumbong Mayum Gaurahari Madhumati Mother Language Award Kusinaki Mana asi mahakna maulon bu sokana bu hana bada lawri bu thodang bu sakhang bu oina pibani Mana asi da citation sol amasung sel gi mana yauri Thormaduda wangang wada Manipur University of Culture gi Vice Chancellor Professor Paunam Gunindro Nahai Manipur asi manuscript listening nimpu hena laibalamdam amani Manipuri lol asi Bharati classical language da channa batangka kaya do hona duna lakli masida natana mitai mekpu sel mayekta hapnanaba thaurang kaya su paikhatuna lakli Sri Gunindro Nahai Manipur asi masagi mayek leijabalamdam amani maramaduna itihas ki matung inna masagi mayek leijabalamdam ama haibasi sanskriti gi lamda khumang sauksilab laibak amani haina lawnarami mahakna hai Haukraba adungai ipai pusingduna aikoigi pukai solaba literature gi site gi mayamama makhal mathengi larik mayamama thambilam asingma pukai thalaba aikoigi langai miyamase mase ngasi gi mirol aikoina kadai phawa thijilagi kadai phawa aikoina masibu lungna torogi masibu kadai phawa yokhat labagi haibudigi achawu wahung amadi adum lei Mitai irol iek loina silona punbulof milana sungasi malemgi imalon gi namit falan milan mayelo singda pangtokki Thormaduda milan gi president Waikhom gojen mitai yauna lusingba kayana saruk yaki Wangjingda laiba korirol sanglenda su palan namit asi pangtokki sahita seva samiti kaksing na sindona palan thormasi kaksing sumak laikai lerek achobu parengda pangtokki
Kakshing Chumnang Laikai Laiba Representatives of Lawyers ki Auditorium dasu Palan Thormasi Pangtoki. Assam Rifles na Sinduna Ukhru Zilla ki Sangsatta Malam ki Imalon ki Nimit Palan Pangtoki Saireng Ibamati debate competition Pangtokpana Thormaduk Mapunga Saktam Singh Oiki. Manipur da mahuksa ki chanabi mati lining laisol galoina na lamta ki ahan bathang jinumi ki saroi khangmu ki thorm ngasi pangthok nakre Uttara Sangnan Sanak konung na sinduna awai akum saroi khangmu ki thorum pangthoki ahan boina CC Higher Secondary School ki awang sekon lambi changphong ki lamlong da kaubru maike gi oina saroi khangki ani shubada thangjing maike gi oina konung mamangi thangal murti ki awang RDS School ki nakal ki lamlong da ahum subada hari khagok makhong gi lamlong phangbada amasung aroibada thangabat aroiba nongpok lamlong da wangbren gi saroi khangki khurai ahong pung kongba sogdong pung tera wangthonbi pung amasung kawa lamdai pung dasu saroi khangbu gi thorum sing pangtok naki raja sigi amasung manipur gi wangda soina khunda khraba manipuri sing leba mafam sing da sungasi lamta gi ahan ba saroi khangbu gi thorum pangtok naki pawgi marak thana ten break ama Miyam gidama kanaraba paujil ama pizari madudi Caesar Hospitals Langol na lakliba February ki tarik 19 dagi kun mga fauba Caesar free OPD consultation camp pangthok jagadauri department singdi dermatology ENT surgery medicine gynecology orthopedics eye pediatrics psychiatry amadi dental na chingba kaya asida free OPD consultation gi khudong chaba pizari hidak amasung surgery tawbada chada tara discount amadi investigations tawbada chada kun discount pijagani loina hospital gi general ward ta leibagi oina free oizagani kudong chaba asi lobinabagi damak 9007 9007 94 amadi Caesar Hospitals ta pau phawbirau tabiriba pawasi Akashvani Imphal dagini Rajya sida nauna semkiba sarkar se paktok chawtok naba Mukhyamantri Yumnam Khemchan Singh ngasi nungthil New Delhi gidamak Imphal thadokre Sarkar se sauktolaba matungda Rajya Mantri Mandal gi mifam Kangpokpi phawduna chatlaba matung Senapati da pangtokani haibagi wapam sulairi Rajya sida miyamna pamba sarkar lakraba matung sarkar se bulu singliba Mukhyamantri Yumnam Khemchan Singh na Manipur tholiba kangpki irang thajanaba watpadagi sangtok changshin yadan leramba sing kohnanaba thabak sing leptuna laukalakli Nakalani Makilup Singh Basing Yauna Maroiba Mio Kaga Pau Pauno Duna Lamda Mashida Shanti Nungshi Sanaba Masung Amato Ibagi Wakalon Hena Lakanaba Tabakaya Leptana locally. Asuma Thorang Singh Ashida Tazabe Hengalakpadagi Anthony Naulak Koba IDP amangasi Imphal Tunglare Magna Mukhyamantri Yauna Relief Camp the Lady Mio Singasu Unoduna Kalup Anigi Marakta Tazanaba Henganaba Tabak Sing Lokat Kani Hari. Mahangna hai Raja sida lakpagi maro ibam pandamdi IDP singna mayuk nariba khudong chadaba singa du kohna bagi damaktani Sri Anthony na hai IDP singna thangnariba khudong chadaba singa matangda PIL ama thangat kre masigi mathakta Supreme Court ta hauji case hearing chathari IDP singna haksel siksa masung sel tungilamda thangnariba khudong chadaba sing kohan bhaibasi mahake khongchit asigi maro ibam pandamni mahakna hai Isu isabang IDP ni isu michama mani ay na hujik haining isidi sida khwaidagi victim oiriba awabat tabase IDP sing ni ado hujik IDP sing chahi ahum phara abani na kemda leibasu kemda leitab sing su awaba duki matik phange athu matam sida moigi chapchaba moigi pham thokpa medical facilities hairo education gi hairo aduga financial aid mayam si mapung phana sarkar na tohan pa pame asigi damakta ina hujik sarkar ma leiri bani na adugi damakta lakpani Kendra ki hanagi mapan thorma masung siksa ki Rajya Mantri Dr. Rajkumar Ranjan Singh na hairi tangdulai taba Manipura ma ohina bagidamak asyeng bachumba electoral roll yamnamak tangai fadi. Mahang na hai Rajya sida Special Intensive Revision SIR chathaba matamda maram sada na missing hengalakpa sing yangshin bagi tangai fadabalai. Dr. Rajkumar Ranjan na sahi tawduna thadorpa cherol amada hai Manipur gi electoral roll da Special Intensive Revision paikhanaba Kendra Sarkar amasung Election Commission na lakul iba thorang asi thagat ningai ni adumoinamak Rajya sigi Bidhan Sabha Kendra kharada bot thadaba yaraba miyoi singi masing ka hen hengalakli basi yamna lumna lawba tangai fadi maramaduna hojik chathariba SIR asi routine update tawriba sigi mathakta hena kumna yangshinba machangi Masi pangthokpa matamda field verification chang naidana missing hengalakliba sigi akanba scrutiny amasung Bidhan Sabha Kendra khudimakta sapchana yangshinba tangai phadi maramaduna mari lainaba authorities singna
SIR पांथोक मतमदा यारिबा मखै मनung mapan फाउना थबक तौदुना गणतंत्रिक ओइबा मियामगी थाजबदु मांगहनदन थमननब होटनगदबनी बेटी बचाओ बेटी पढ़ाओ की मनung चन नोमगी ओइबा वर्कशॉप कम हैंड्स ऑन ट्रेनिंग प्रोग्राम अमा सोशल वेलफेयर विभाग सिंधुनंगासी इम्फाल वेस्ट जिला की खुरखुल पांथोखरे सस्टेनेबल लाइवलीहुड एंड क्लाइमेट एक्शन हाइबा हिरम असिदा पांथोखिबा थौरम अदुगु मरी लेनन वांगांगबदा सोशल वेलफेयर विभाग की मिशन शक्ति वुमेन प्रोग्राम की डेप्यूटी डायरेक्टर बिनोबला नोमई कापम हाई नुपी ओइबिसिंगदा मोरिंगा पाम्बी की कानबा खंगहनबा अमदी महौसाना थोनबा खुदोंथिबा थौदोकसिंगदगी करमना ngakthokani haibagi matangda punna khangminaba tangai fadi mahakna hai Ako'y ngasi sinjalangjari si to equip the field functionaries at of Anganwadi workers and helpers mayam lai basing si ako'y nupi macha ki oiba ako'y beti bachao beti parhao have a scheme se ako'y gi not just protecting and educating and empowering of the girl child khakta gi topic khakta natana ako'y na how we can relate this with sustainable livelihood skills and opportunities and climate action ka kamai na hen relate to hon gadagi have a broader perspective ta usalaga program is Sinjabani. आकाशवाणी इम्फाल दा नट संकृतन दा टॉप ग्रेड आर्टिस्ट वरम बिसंगना रे बिसै सकपी युमलेम्बम रंजना देवी ngarang इम्फाल गी यास्कुन हिरु हन बलेरक तलैबा मसागी युम दलै खिद्रे मसागी सही मरफु हमदै सुक्रे मागना हिंगलिंगी मतमदा नट संकृतन गी लमद लरम थौदांग सिंबु सखंगदुना मणिपुर स्टेट कला एकेडमी ना लिसिंग समापन मरफुनि पांदा एकेडमी अवार्ड पीकी आकाशवाणी इम्फाल गी पाउ ताबिरी गृहमंत्री अमित शाह हाइरी चाही असगी मार्च 13 फावगी मनुंगदा लाइबाक असिदगी नक्सलाइट चिंगमरु फंगना मुथलगनी गुवाहाटी दंगसी पांगतोकपा CRPF की 43 सुबर रेजिंग डे पैरेड वांगांगबदा श्री शाह हाई CRPF ना लाइबाक असिगी दमकता सिंथानिंगाय ओइबा थबक कया पांगतोकतुना लाकली CRPF की जवान अमसुंग कोबरा बटालियन ना लाइबाक असिदगी नक्सलाइट की समस्या सिंग लोशन बहनबदा चावरबु थौदांग लौरी श्री शाह हाई अवांग नोंगपुक लमदम जम्मू काश्मीर मसुंग माउसना सोल मफम सिंग शांति हंजनन बहनबदा CRPF ना चोकथब लेतना थबक तौरी हौजिक सानबगी पाउ वाइखोम चित्रधानी दगी Taranipal Suba Manipur State League Lisingani Kunmanga Kuntaru Kingasi Sanakiba match singda Utlaw FC na Pathap FC bu Panjil Mari Sinoda Manipur Police Sports Club na Sainik School Imphal All Boys Football Club bu Panjil Ani Amada Amadi Elite FA na Football Club Lamjau bu Panjil Mari Ahumda Thoikre Ani Shuba Yaripok Trophy Manipur Open Football Tournament ki ngasi sanakiba match singda GFC Kiamgai amasung SIC Singa Panjal amamam chanaduna draw chatkre atopa match amada NGL Lorembam amadi Yaripok United FC su Panjal ahum chanaduna draw chatki RDC Lairen Kabi Club na sinduna chathariba ahanba state level football tournament ki ngasi sanakiba match ta RDC Lairen Kabi amadi USC Payeng Panjal Anini chanabadagi tie break ta kaunabada RDC Lairen Kabi na Panjal manga marida thoiduna semi final changkre Manga suba MNCA Super Plate Trophy ki ngasi sanakiba final match ta MPSC Manipur Central Jail na PCC mayai koibi bu wicket manga da thoikre Manipur Veteran Cricket Association na sinduna pangthok libatara humdoi suba T20 Manipur Veteran Cricket Tournament ki ngasi sanakiba match ta SUSVC Sagolbana TCMDC Thongjubu wicket tareta thoiki Tara suba MNCA W Prahlada and W Ramananda Elite Trophy lisingani kunmanga kuntaru ki ngasi sanakiba match ta Race Khwai Nagamapal na RCA Lilongbu wicket tareta thoikre Tentha Haibung Tranquility Club Tentha na sindu pangthok liba ahum suba TQC Trophy ki ngasi sanakiba quarter final match singda MKS Chingmerong na Thokchom Jewelry Khangabok Puran Kuntra Mapalda amasung KCA Khangabok na Excellent Foundation Khangabok pu ral kunmanga da thoiduna semi final changkre Kiran अरोइबदा मरुएव पाउ अमुहन्ना मणिपुर ngasi मालेमगी इमालोनगी नुमित पालन थौरम पाकसन पांगथोकनाखि मणिपुर महौसागी चनरकपा लमतागी अहानब थांगजि नुमित के सरoi खांगमुगी थौरम ngasi पांगथोकनाख्रे राज्य की मंत्रिमंडल साउथोकनबगी मतंगदा खनरुनबा मुख्यमंत्री युमनाम खेमचांद सिंह ngasi nungtil न्यू दिल्ली गिदमक इम्फाल थादोखरे केंद्र की हानगी मपान थौरम राज्य मंत्री डॉक्टर राजकुमार रंजन सिंह हाइरी तंगदु लैताब मणिपुर में ओहिनबगीदमक असेंब अचुंब इलेक्टोरल रोल यामनमक तंगाई फदे अमसुंग गृह मंत्री अमित शाह हाइरी चाही असगी मार्च 13 फावगी मनुंगदा लैबाक असिदगी नक्सलाइट सिंह मरु फंगना मुथलगनी पाउ लोइजरे